Chinda Maitai ni haina lauba khaktana Maitai yokhatpa yaroi Maitai gi damakta isa isana ngamba thodang loduna lining laishol purup yokhatpa mathau tai haina MLA KS Joy Kishan na haikre All Manipur Women Voluntary Association AMAWOVA gi 63 suba Foundation Day gi thoram Imphal gi GM Hall da pangthokre Masung MLA yauna tongan ba lup kayana sinduna ngarang furup kayana saruk yaduna Ningol Chakouba gi thoram pangthok nakre Kurumjari ISTV News meeting tabir basing taram na usari pausandung na pizari Sinda Khakta amadi social media da Maitai ni haina laubana Maitai yokhatpa yaroi Maitai gi damakta isa isa na ngamba thodang loduna lining laishol purup yokhatpa mathau tai haina Thamaiban Assembly Constituency gi MLA KS Joy Kishan ngasi ipa ibungo thangchi ngangoi ningthau amadi ima ibema kunthok hanbi sanglen sangaduna miyam da khusinabagi thorumda haikre MLA Joy Kishan katuna sakhiba sanglen sangabagi thorumdu da DM University gi VC Professor W Sanbabu Takdogi President A Nobo na Chingbasing Sarugyaki MLA na makata na haikibada ima ibema kunthok hanbigi thaugalasi Thamaiban Kendra khakta natana Manipur punamaki oiribani Maitai laibung sing samgat sagatuna laifam sing yokatuna lakpagi saruk ama oina ngasi ipa ibungo thangshi ngangoi ningthau amadi ima ibema kunthok hanbi sanglen ama saduna miyamda khusinabani Mitai ni haina laubagi mahutta Maitai Mayamna lupa chama chamadang khaigat naduna Maitai gi leiriba laifam sing samgat sagat pa yagani madugi mahutta social media da lauduna leibana Maitai laifam purup yokat kadaba nate isana angamba thodang oina lominasi Thamaiban Kendra gi manungda ising amadi lambi thonggi phibam fagatnanaba kanna honari ising phangdriba mafam singsu ising phangananaba honagani education yamna maru oi habasi khangna takadoga khusam naraga boarding amasung hangdoktuna lemna mahiro yankai khallaga lengaki school da lemna mahi masin tamhanduna lengaki school su phai habadu thabakna utnanaba honari mahi phangbasu hore haiki afaba tawada amana amabu yokhat minasi loinana santi laknana bai koi puna hona minasi santi leitana development leibe yaroi haina magna phongdokhi Sangsige mari lena naina thamjaning base akoi gi chindadi ai maitai ni ai manipuri ni ai maitai ni iramdam gi ne yam lawa respect to sidum yam lawa lengani adu ai gi iramdam gi ai gi maitai gi ai gi mayam sigi manipuri gi bharat ki mayam sigi thabakti amajo tawda hai tar adu ngasi si manipur level lifeline singsi akoi leiriba imaleba manipur nu sire mayam sina lupa cham khaina bada phanam saya ning khalle ai hojik thangaiban gi su atai chitha namda pa leiba ingam ge dum tawjani to not only thangaiban gi nate manipur leiriba lifeline je sangep gi hedum thodang lojagani akoi gi mayorun gi lerakpa akoi gi laisang agi chana loncha mayorun du dharma learning laisol se masi yokhat paise akoi haina ba takna ba nai da bai thodang nei se akoi masi kofom tokte ha ba se khanjage ai gi pari puri gi ai gi alaman gi ai gi idaugi to mayam dun hor puri chana dana thamami ba mayam du thajaram ba photo aina ngasi mangan ge khalaga di ai gi lai hoira alaman du mathak to aina ate char to hum bane aduna makoina mangami ba makoina hingami ba do akoi yokhat pa mata ka le All Manipur Women Voluntary Association AMAWOVA gi 63 suba Foundation Day ge thoram Imphal gi GM Hall da pangthokre thoram du da AMAWOVA gi President Y Kunjarani Poirele Merol Maira Paibi Apunba Manipur gi President S Memsa amadi Manipur University gi Manipuri Department ki Professor Toijam Tomana chingmasing sarugya ki thoram aduga mari lenana President Kunjarani na AMAWOVA na lamdam sigi nupi oibi singi sanmit lon fagathanana ba honaba khak natana AMAWOVA na honarakpadagi ngasi fawbada nupa nupi thong manaba tangdu leitaba nungayai faba kunai ama ohenna honaduna lakli haiki ngasidi lamdamsi ifut ahobaga manare thodok ama loidringaida ama hekta thokpa lamdam ama oire India na Manipur bu namduna India gi fibanungda tilhanba
Manipur gi puwari ga sagonarba Silongi Rajbari fawba thugaiduna Manipur gi itihas fawba muthatna bohonari Indiana aikoi masel gi marakta singchep thaduna I masel amana amabu nungsin handriba si aikoi khangfam thoi amadi aikoi amatoina leminaduna thengnaba matam oire haiki ngasi iramdam asida aikoi thoi ba thodo wa ipot ahoba ga sakmane ama melingai da ama thokpa ama melingai da ama thokpa ga pangto koina leini solising ama ga sama pan ne phoma pan da India gi phiba nu da namdana tinsin ki badagi ngasi pawna India na aikoi iramdam asida yengi ban yengsi aikoi gi loilanga pangka ama oina yengdana lai habasi masi yena balaitana aikoi kudimana koi yamina ga dabani mitong miyan cha thajalakdana isagum hengalakriba aduga aikoi masen phurup masen nungsinadana ba singjep thaba iramdam asi yari ba makai muthana na ba hona ba habase makoi pandam oina lai adunani khusengi lan tho haliba adanga singa simaksu aikoi gi historical oiba aikoi gi heritage oina thamgadaba aikoi gi mapam Silongi Rajbari masi thugai aikoi gi history laitana ba hona re aikoi je muthana ba hona ra paga pangkak ni haidana aikoi na lojai aduna aikoi hauji iramdam asida leminari aikoi se aikoi wakhalon sak manana leminara kanda apunbagi pangal ama sagala kanda aikoi gi Indiana tharakliba akoi da tharakliba singjep se aikoi matam sana na ko aganda aikoi iramdam masi mangam da sangchal bangam nanaba akoi khonamina si MLA yauna tongan ba lup kaya na sinduna ngarang furup kaya na saruk yaduna Ningol Chakouba gi thoram pangthok nakre takado gi chief patron su riba Thangmaiban Kendra ge MLA ke Joy Kishan Singh na sponsor tawduna takno na sinduna ngarang Thangmaiban Kendra da hangba Relief Camp 1 amadi Relief Camp 2 gi IDP Singh yauna Kendra sigi manung da leiba Yelhomi Tribal Essential Singbu Ningol Chakoukhre Thangmaiban Community Hall da pangthokpa Ningol Chakouba gi thoram duda MLA Joy Kishan na awaba taraba IDP Singh amadi Thangmaiban Kendra da leiba Yelhomi Tribal Essential Singbu Ningol Chakouba phangbada nungaiba phongdokhi masina punba Manipur ma sagatpada sobo mating oiragani haiki Today we are celebrating our Ningol Chakouba along with the inmates residing in the relief camp of Takdo. Not only the inmates of Takdo, we are also celebrating this Ningol Chakouba with the tribal sisters of Thangmaiban area. I wish all the happiness to all my sisters, not only for here in Thangmaiban, for all over the state. Sarugyaba lakibi nupi amana Ningol Chakouba si naga purup ki oina leitrabasu maitei gi puwari ga sagona raklaba thoram sida yawba fangbada nungaiba phongdokhi kumai asina nungsi sanana leiba lamdam ama oihanba ngamlagani haiki We are very happy and we are warmly coming to this Ningol Chakouba, and we want to give him a lot of blessing because on this auspicious day he especially invited us as his own sisters. So we are very thankful to him and we will be always supporting him in the coming futures. Actually, we the Naga people, we usually don't celebrate this Ningol Chakouba, but our sir respected Joy Kisan, he remembers us and he allows us to build up the bond, the love bond between brothers and sisters. So this will bring a lot of good bond between Meitei people and the Naga people. Amuramda Bisnupuri Sigi MLA Govindas Kontho Zamna Ningol Chakouba gamari lenena relief camp ani da leiba IDP singda sana thangna bapolam kaya matiang pangkhre Bisnupur Lokoi Part Old DC Complex amadi Mangol Nganbi College Ningthau Khongda hangba relief camp ani da nga alu tilho thauthum ngari yauna athum haugi polam sing piki MLA Govindas na Ningol Chakouba na Manipur da punna khunda minari ba phurup khudingmak tangdu leitaba nungsi sanaba santi leiba leibak ama oihanbada achouba mateng oiragani haiki Indigenous Peoples Organization Manipur IPOM Meitei Pangal Council Manipur MPCM Anoba Sanmitlon Progressive Alliance for Leadership and Empowerment of Mother Palem
Yelhomi Kanbalup Yemkal World Mitei Organization WMO Yupako Madi MPF na puna senduna hianga yinini banba numita Ningol Chakouba gi thoram sangai produ leiba sanglen da pangthokre saklen amakaluna na puna sami naduna Ningol singda asam khudul sing su tamki Ngangom Mamata Debi amadi imung manung amasung Sindam Sanglen Relief Camp Moirangi Organizing Committee ga khusam naduna camp asida lanjena duna leidiba Ningol Chakouba satpa phangjadrabi nupi singi damakta akhannaba Ningol Chakouba gi thorum ama ngarang October 12 da pangthokre thorum adugi saruk ama oina saklen ama saminabaga loinana Ningol singda khudol piduna pukning thogatki tha kunthra rom camp sida lanjena duna leidiba Ningol amadi atei miyoi singi maikei dagi shu thorum adu pangthok pirakpagi damakta harauba amasung apenba phongdoraki All Manipur Working Journalist Union Sinduna Ahan Boina Nupi Journalist Singbu Ningol Chakouba Lisingani Kun Mangagi Thoramdangasi Manipur Press Club ta Pangthokre Thoramaduda Tunganba Media House Singi Nupi Journalist Singna Nat ki oiba Fizol Setuna Sarugya ki Amzugi President Asem Bhakta Thoramaduda Sarugya ki Ningol Chakouba ki Thoramsida Ningol Singi Khudol Directorate of Handlooms and Textiles Government of Manipur Amadi Chagan Rathorna sponsor oiki Thoromdugi manungchana Ningol singi marakta lottery masu tawduna laibak fabi Ningol su khangani hairi amadi ima panthobi jewelry wahengbam laikaina first prize sanagi gold earring sponsor tawki second prize na Lairen Jewelers Segarot Thoda Babuk laikaina sponsor tawki amadi consolation prize na Majo Hub Kaishampat Konjeng Hazari laikaina sponsor tawki Sahi sigi November ki tang kunipan dagi December ki tang nipan fauba Italy gi Gallipoli amadi list pangthokadoriba Miss amadi Mr. Deaf Universe lisingani kunmangada India gi wina saruk yargodoriba Mr. Deaf India Mr. Very Low Lanabu oppagalona na lamthaba gi thormamangasi Directorate of Social Welfare ki conference hold pangthokre State Commissioner for Persons with Disabilities Manipur na sinduna pangthokpa thorumduda State Commissioner for Persons with Disabilities Manipur Waikom Birhari Directorate of Social Welfare ki Joint Director Jitesor Composite Regional Center Imphal gi Director Khoibi Sarugyaki Mr. Deaf India Mr. Very Low Lanada asamba khudol piduna harau taram okpagalona Miss and Mr. Deaf Universe lisingani kunmanga yaubada mating oinaba lupa lising kunthra piduna makuk oiraknaba yaifa thoni su pangthok minaki State Commissioner for Persons with Disabilities Manipur Waikom Bidharina Senapati da poksaba hojikna sangakfam da permanent oina leiraba Mr. Very Low Lanana Punjab ta pangthokiba Mr. Deaf India gi title lorukuna disabilities singna hiram khuding makta saruk yaduna makoida leiriba talent thona adu uthok chaduna makata na amuk India oina Italy da pangthokadoriba Miss and Mr. Deaf Universe lisingani kunmanga da saruk yarugadoriba si asuki matik nungaiba madi Manipur masa amu oina sauthok saba pokpaga loinana mahakna saruk yarugadoriba Miss and Mr. Deaf Universe lisingani kunmanga da su mai paglaknaba ishor gi mafam da thoni jaduna mahakpu okba amadi lamthabagi thorum si punna State Commission for Persons with Disabilities na pangthokpani haiki Mr. Dev koi all India ki Mr. Dev passport lo masi Italy da koi ta kudrate hoda ba tribi ki adu Mr. Dev Universe khanbu ki kana to ki koi ma pheu ting si to si ma si koi ki Punjab ta panglu ki ba koi India ki Dev ki this competition jida koi Mr. Dev India pani masi seng badi ma senapati ki housing permanent resident oina koi sangapam bazar manakita koi pamai colony na permanent settle to bani mai pa chibi da koi university da mai pa Mr. University of University phangma ngomna ba koi life community haina to koi play function Satok chasin tobada khudong chadraba Ningol kaya yauna Ningol Chakouba gi thorama mangasi sakmai esigi manung chana leiba Sanjam Kunau da pangthokre Sanjam Kunau Development Club SKDC na senduna Sanjam Kunau Community Hall da pangthokpa Ningol Chakouba gi thoramdu da sakmai esigi MLA Hekham Dingona saruk yaduna Ningol loibi singna punna chak chamina khre amadi
ahal oiraba ningol sing yauna asam khudul pot sing tamduna ikai khumnaki thorom siga mari lenana MLA na ningol singi yamna maru oiba Ningol Chakouba thoromgi maru oina laikai sida leiriba ahal oirabi ningol kaya yauna mapam lamdamda Ningol Chakouba chatpa ngamjadraba chingdagi tamda yum palakpa ningol kaya chatpa phangjadraba masung maru oina person with disabilities oirabi ningol sing khudong chadaba kaya sibu khangbiraga ngasigi thoromsi pangthokpani haiki ngasi akhona pangthok chari si lekai siri da ari club siga khosam nar kan pangthok chari si maruina koigi lekai siri da maim da ari masagi yumda chacharaga ningol singi oi ba dugumba Chakouba yawo phangjadaba adagi chingdagi tamda yum palakpa haitare ko chali chesing mayam ma yawo ari yumda chalga Ningol Chakouba yawo ngamjadaba haitare sigumba adagi person with disabilities moidi chatpa khotpa na thai chada banina Ningol Chakouba chatpa si moida awaba moi banina khona pulla kanda sigumba lekai sida awana taraba adagi chatpa ngamjadaba adagi sigumba adagi puning nipi obagi thamoida Ningol Chakouba habisi loina mak chaning banina madugumba ta khudong chadaba leiba mayam tanja chagi daba mayam tu hoinga sisi club hoi senjong kono development club aduga member mayam pulla kanda hoi asingba program ji sinjabani haidana ismaina SKDC ki president Taurem Inaushana club sina pangthokliba Ningol Chakouba thoramda ningol oibisingna mapung phana sarukya kibada SG MLA hekam dingona soba thodang lobi kiba sarukya minaduna mateng kaya pangbirambagi damakta su thagat pafungdoki lam dagi haidi kuki ki jati dagi chu yauri naga dagi chu yauri topa chingmi mayam yauri adi mathakta blind yauri halaman apam lam da Chakouba saningba Chakouba chatpa phangdraba masigum dangna yenglaga ngasi che koi Chakouba gi thoram pangthok jabani thoram masi pangthokpa loina ngasi gi sinja langjaba sida ekoi gi sengai esigi MLA oina thaupubi onaban MLA siri hekam dikuna su chauraba thodang lobiduna lupa lising kuntha amagi tengbang birakpa loinana khonggung lekai esidagi su SKDC kalapunung sibiduna sobo tengbang birakpa sinba langbada mateng pang birakpa punamukpu su SKDC gi maikidegi haine tena thagatpaga pungthok chapaga loinana mathang olokpa kumjada su tekta kaidana tawbungam oijage Pm-Istv amadi Pm-JAY scheme gi makhada dialysis toramba kidney patient sing makhata na dialysis tobagi khudong chaba phanghanbiu hairi iramsigi matangda All Manipur Dialysis Patients Association asinduna association gi thopuba sing kidney patient sing amadi imung manunggi mioi sing sarugya aduna Manipur Press Club tangasi paugi mifama pangthokre mifam aduda dialysis patient amana phongdorakpada November gi tang taruktagi Pm-JAY amadi CMIST card paiba singsu dialysis tobada sel lauragani hairakpasida ahing tumba yadabaga loinana makoi dialysis tawdrabadi siragani haiba wakal asida nungaitaba amadi akiba phawhalle haina phongdorakli dialysis tobagi sathok chashin hidak langthak amadi hospital gi sel yamna changbana khudong chaba si phangdrabadi dialysis patient sing upai leiroidori ningsingba yai CMIST amadi Pm-JAY panel toba Manipur leiba healthcare providers singi pithokpam thokpa crore marfudra henbagi senfam sarkarna pithoktabadagi healthcare providers sing asina dialysis toba yauna atei atopa ana laingi service singda sel lauragani haiba firep asi laurakibani firep asina Manipurda dialysis ki khudong chaba lemna fanghaliba Babina Hospital Siza Hospital samadi Trebi Hospital gi dialysis patient satret henbada khudong thiba nanghangadori Maramaduna Langakna Tubomatamda Yasinaba Mapurakpiduna Pitoktana Ladiba Sanfam Atobada Pitokpiduna dialysis patients Singi Punsi can be Haina Fongdorakli. Anakinina Koisibu, Tasina Sarakana, Akoi Shiu Hagasamana, Adana Akoi Himing Tasina Sibase, I Shai on the day Yankee. Aduna Kona how Batsada Bangay, Tajaba Pish, and one dialysis, the Wingasida, Shalom and Harapachida, each other. Ngaitaba kumbayadaba phau haidar lai ma chaw banina chada syade phi seta syade aduna aphoida amabada mayam pi ba dialysis lorakanda den ken hidak sum kapi adege thau hana bi expenditure paisa mayam che hospital da lana hona bi paisa da ka matik chang ba haidar tasina ha ga da yang ware matak da hingning ta sine ko
ꯑꯗꯩ ꯍꯤꯡꯅꯤꯡꯕꯁꯤꯗ ꯄꯩꯁꯥ ꯂꯧꯔꯅꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯨꯅ ꯁꯤꯕꯒꯤ ꯃꯑꯣꯡꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯤꯉꯩ ꯁꯣꯏꯅ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯈꯟꯖꯔꯦꯕ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯁꯤꯡꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇ ꯁꯤꯁꯤꯃꯇꯪ ꯑꯩꯅ ꯌꯥꯁꯟꯅꯕ ꯄꯣꯔꯒ ꯑꯊꯨꯕꯗ ꯑꯃꯨꯛꯇꯪ ꯁꯔꯀꯥꯔ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯒꯦ ꯄꯥꯎꯒꯤ ꯃꯔꯛꯁꯤꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯦ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ब्रेक तुंगदा मुहन तराम नौसरी मखा तारकपा पाव पिजरी पांगईद लैबा युमसारोल एंटरप्राइजेस ना कुंद्राकपम केंद्र की इको दोलाई थाबी साधु येंकुमान चिंगबदगी लांजन अदुना रिलीफ कैंप सिंग लैरिबा निंगोल सिंगदा खुदोल तंब थोरम सजिवाद लैबा टेम्पररी होम दा पांगथोक्रे थोरमदुदा हीटर अमदी कलर टीवी ना प्राइज ओइबा फ्री लॉटरी अमा पांगथोकपगा लोइनना युमथोंगी ओइना निंगोल सिंगदा इंथम थागी खुदोल सिंगसु तमकी युमसारोल एंटरप्राइजेस की एडवाइजर लाइश्रम सैत्यब्रत खुमन चाना फोंदोखिबदा रिलीफ कैंप अवाबा लमदम सिगी निंगोल कया अवाबा खांगली निंगोल चाकोबा लाकपदा मीना चाकोबा चलगा रिलीफ कैंप लेबदगी चटपा फंगदबना अमुका हेना अवाबा खांगबगी पाव तानरकली मियोइबना पुकनिंग वाखल हक्चांग फना लेरगदी अखोइगी मांगदा थेंगनरकपा अवाबा पुंबा माइथीबा पीबा ngamgadabana रिलीफ कैंप अवाबा खांगलिबा निंगोल पुंबदा खुदोल तंबा ngamdrabashu mayamgidamak अखोइ लेरी उतननबा थौरमसी सिनबनी रिलीफ कैंप की निंगोल सिंह ngaihakta urabashu harauna nokhanba angamba thodang laukigani haiki ngasi relief camp da leiriba aigi ichininaw imai sa loimak pangal yauri thauna leiri loksing leiri aikoina hantakta aina relief camp dagi angang khara yomsarol na sponsor toraga football ama sanai adubu aikoi kaisu nopte aikoina medal ama best discipline award aikoina best discipline team na koi phangaga award phangjari aduna relief camp da leiri bida kaisu sonda ningai leite aikoi pangal leiri thauna leiri loksing leiri aina isoda ni jabase aduni aduna aina pangan thauna loksing miyamgi seba ngamba pinabiu haina isoda khorami aduna relief camp dagi tholokba mimna IS oibasu dum yawba dum tholokani hot bonaradi relief camp dagi leiba mina business ki top 10 oirakpasu dum oini aikhoida pangan thauna loksing leiri aduna aikoi ngamoidaba leite haibase aikoi sab mana hodana aduga kanna hona minasi aduna ai mayam loi chatpadi ngamjatre adu ai gi khwaidagi nakchariba imit in mangsida unariba ai punna leiminariba phom sidangdi aina ngamjaba khara khatang taujage haina tawuni Central Agricultural University CAU na sinduna kuntra suba annual college week ki thoram ngasidagi CAU gi College of Agriculture da hokre thoramduda CAU gi Director of Instruction Professor Indira Sarangthem Director of Extension Education Professor P.S. Ranjit, College of Food Technology gi Din Dr. N.G. Iboyaima, CAO gi Professor N. Brajendra, College of Agriculture gi Din Professor K. Nandini Sarugyaki. Professor Indira Sarangthem na College Week ta CAU gi makhada leiba college singi marakta Sports, Art and Culture amadi atei hiram singda athoi ahen tanagani thoramsina mahiroi singda wakal amadi hakchangda kanaba kaya piba ngamgani haibagi pandamda pangthokpani haiki.
In this youth festival, we are every college is presenting, and students are participating, and this is inter-collegiate competition. So we are observing every colleges, and then university is observing these activities of sports and cultural meets, because it is only one platform that students they can expertise their activities in the field of sports, in the field of art and culture, in the field of literacy. So this is an opportunity for them. Even in our Northeast very famous in sports. So sports is only giving not only giving physical fitness but also mentally fitness, and above this we all the students allowed them to expose in this participate in this platform, so that they can expertise what activities, what skills every students are having. They can show it to this platform only. That's why we are celebrating this college week. MLA Jamhenglung Panmaina PWD Tamenglong Division के official अमदी महा की workers सिंगना Tamenglong district headquarter द पाइकलिबा सौखतोरांग की थबक सिंग यंगसिनख्रे खोंगसद दुना Tamenglong की Railong village द सेमगलिबा 132 by 33 kV power grid substation की फिबम यंगसिन की power station असिसा द मरफिद्रा मंगा लोइशिले हाइडी MLA की टीमदुना Tamenglong district hospital की नौना सागतलिबा staff quarter NCD block hospital block न सिंगबसिंग यावना यंगसिन की Rotary Club of Imphal amadi Rotary Club of Polo City Imphal na sinduna Thangal Kaitel Fauraga Mantri Pukrida Labor Rotary Baban Fauba cycle rally masatkhre rally du Babina groups of companies ki CMD Dr. Thangjam Dabli na lamthaki thoramduga mari leinana Rotary Club ki President Dr. R.K. Ratan Kumar na polio laicet asi lisangani tara marida India da leitre haidagashu makata na laktanaba India lengak na chahi khudingi angang singda polio vaccine pithakpagi thoram pangthoktuna lakliba sida Rotary Club su angamba thodang logduna lakli malem pumbagi laina se mutananaba sangsiliba sida sokatuna thoram si pangthokpani haiki पोलियो की मतंग राय कोई खनरगा ngasi khoi mawang digi hona eradicate tawne bi thodang lawga lai ba sumba Rotary Club na tawri thodang si matang khoi khanaraga mayam pullaga khoi tawri thabuk sing asi hena lebak atei khoi thangnaba India ga thangnaba lebak ani da khoi gi eradicate tawbu ngamda ba khara lai ba sisu tawbuna na bi khongge ngam changhin bi program ma khoi yachabni ngasi si miam da Rotary Club na asumba polio eradicate tawgi tawrang lawi amadi lawi na si habik po tawgil pija badumba khoi cycle rally am khakni thoramaduga mari leinana Dr. W na India dagi lisangani tara mari da polio muthat khre haibasu India ga yumthang nadi ba Pakistan amadi Afghanistan dadi kanna sandukli bana ikhoi section da ba yadri section thorang lokhat po oina ngasi malem gi oina pangthokpa thoramsi ikhoi su saruk ya ba tangai fade haiki मसीगी मरु आइबा पांडमदी पृथ्वीदगी पोलियो हाइबलेना सी मरु फंगना मुथतनबगी अदुगी खोंजंगदु हुजिकसु लेप्तना चथरी पृथ्वीगी मफम अयामबदा हुजिकती पोलियो सी मुथतखरे लैत्रे इराडिकेट तोखरे भारत तगिसु 2014 दा वर्ल्ड हेल्थ ऑर्गेनाइजेशन ना पोलियो लैत्रे हैना लौथोकपिखरबनी अदुबु मफम खरदा मरु ओइना खोइगी उमलोनब लेबाक अनि खोइ पाकिस्तान अमसो अफगानिस्तान ददी हुजिक पोलियो गी अनाबसी यामना लैरी हैना दुमाइना रिपोर्ट तोबिरी WHO गी लिसिंग मखादा चथरगलिबा इराडिकेशन मूवमेंट सिदैदा खोइगी रोटरी सु हेक हौबदि हौना सरुक चाउना याजदुना लाक्सबनी मरु ओइना वैक्सीन टिका थाबा हाइतारे सिदैदा पोलियो गी वैक्सीन पिथक सिदैदा रोटरी क्लब ना यामना चाउना थौदांग लौदुना लाई ngasi sudum लौजरी मयामदा पोलियो मुथतपगी सिगी हौ सिदैदा मयाम यमखमदा पाउजेल पिना मगता अदुग मसिनजबा अदुग प्रोग्राम नी Konthozam Maning Tribal Kungi Kunbu Gonmai Gaithaulung Rongmai Chahi Humputra na ikang kangaudana Laikidabada Kulgi Tawai Sing na minute mga tumin na leptuna Laikidrabagi Tawai na Ing na chikna isorgi kuyada Lairuna bagi Tawni Zakre Luna na imung manungi awabada susarugyari Haina Konthozam Maning Tribal Kul Tawbaigi Mi from the Fungdurukli Nira Arts Production gi banner makhada thamoi anigi China khol amasung sanagi kairak haina mingthonba Manipuri feature film anigi yaifa thoni thoram tantha police cinema gi auditorium da pangthokre
थोरमदुदा फिल्म फोरम मणिपुर की हानगी चेयरमैन एस मंगोलजाव एक्टर घनश्याम अमसुंग फिल्म फोरम मणिपुर की सेक्रेटरी रोनेलना मरुओइबा मियोइसिंग सरुक याखी लोइनना फिल्म अनि असगी कास्ट अमदी क्रू सिंग अमसुंग मसक नाइबा आर्टिस्ट सिंगसु थोरमदुदा सरुक याखी हौजिक लोइसलकपदा मरुओइबा पाव अमुक हन पिजरी चिंद खक्ता मैतैनी हाइन लाउबना मैतै योखत्प यारोय मैतैगी दमक्ता इसा इसाना ngamba थौदांग लौदुना लाइनिंग लाइसोल फुरुप योखत्प मथौ ताई हाइना एमएलए के एस जॉय किशन ना हाइख्रे All Manipur Women Voluntary Association AMAWOVA की 63 सुबा फाउंडेशन डे की थोरम इम्फाल की GM हॉल द पांगथोखरे MLA याउना तोंगान बा लुप कयाना सिंदुना ngarang फुरुप कयाना सरुक यादुना निंगोल चाकौबा की थोरम पांगथोखनख्रे मसगलोइनना हौजुक फावबगी ओइनदि ISTV न्यूज मतंग सिदा टेंशन जरी मिरेंग ताबिरिबा पुनमक्तु अमुका हना खुरुमजरी